ꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯕꯤꯕ ꯏꯕꯨꯙꯧ ꯏꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧꯕꯨ ꯏꯇꯣꯝꯅ ꯅꯤꯡꯖꯔꯤ ꯑꯁꯤꯒꯨꯝꯕ 22ꯔꯛ ꯁꯨꯕ Players Day Observation 2020 masibu pun silibana Mobile District Muna and Kanjai Association amadi Empowerment Organization of Youth of Kangbo sigumba 22rak suba Players Day sige oromgi President on election biriba kai khunjaraba Iyamba Ozaki as Major Mangang social worker and chairman of MMRC and Unity Park Kangbo Nomona Nasi guest of honor gi Pampam Landa Ningsin Diribasing ay amamam tangona ning panjaragadi matam sa tengjalakpa aduga aikogi program sisu yamna laibana ay mayam puna thuke so honor puna maku amata chikadana ay kai phunu sari ay ning panjadre mayam puna manuwakti gani nomona nasi sigumba kunna thuruk suba players day sida ni tabiriba lamdam sigi masandaraba munagi halwaraba uza guru sik halama singleng biri ay khanjaba ay khenajagi uza guru singjau biri adudagi Taman Tuhan Sul Sigi, Bazar Singh, Mahiroi Singh, Nana Nagasi Thola Masibu Jauba, Amsugi Ngalapi Ba, Ikogi, Gandam Sigi, Halaman, Ima Ibel Sel, Silena Kaiti Punama, Aduga Tham Kagi Mahiroi Singh, Mungagi, Ikogi Mungaroi Singh, Adi Yubi Lampigi, Dumba, Sanaroi Singh, Thori Singbida, Sanglabida, Imaibel Singh, Punama, ay amamam tangona, Yam Sanga, ay Panjadra Sumaya, Punama Pusupsan Garagaka, Nizari. Aduga, ay Wanga Musyam Sanga, Nangara, Malandika, Hamatanda, Matam Penjalapa, Aduga, Nungai Ba, Dugumba, Masana Mayamama, Atudi, Manga, Bafuka, the Digisian, South Punama, Lurga, Labanina, ay Goda. Hajaningbudi yamna lai adugu yam tentanna aina thamjaningda maruina mahiroi sing kogi mahiroi mayam ama sa yamna leirambani adugu thengjelakuna maram marga yamna mahiroi sing chakre adugu lehuribu sing kharada and hajaningbasi ngasi karigidamata ikhoina player day observe tawbuno haragadi aikogi Manipur Sikh khange aikogi Ifaiku hatakti hona aikoisi sada landa yamna hitoi singharapa madutana aikogi piaba supinga mising yamjadragasu aikogi landam si yekna kayagi aduga dumro na kaya na aikoida mikup kangdana aikoida lan tasalaku matamda madu thengaraga aikogi laibaga sigi maning makhatam se sahili sing kaya aikoina nga aga selaga thampa adugma laiba amani aduna ipaipu sungi luda tungda yaugiba adugumba sagi langi haitoi singthoiba mayam do madugi akoigi ida yaurapa madugi character do ngasi aikoina kedare agidi sa langi matamdu natrabanina akoina sangaba phonabada amuk madu sinartu matamda ngasi akoi pikhaba Bharat ki awang lombo state ki apikpa state am ojeriba singwa Manipur se Bharat natana Malayamda akogi sana korabana masaktai simasu Mahiroi Singh hena loina thamabani aduga khwaidagi maru oiba sigi thoram masibu sundagi nungyoba wahan akogi kanodi thimdi ani sum khanjawada akogi mangse lagiba ipaipa thambiramba akogi yelho masana sing indigenous game sing amayana loina thange mukna adagi akogi sagol kangjai adagi khong kangjai yubi lampi adagi thori sing nabi suplang nabi mayam ama laigre masi mayam se masi ko yokhatpa adu masi yokhatna akona kaido batai haba matamda ko gi Mahiroi Singh tungi yumbi ogedol sing se masa mau pham daba yate sana khona bana ko kaido wi sai mu senga thami afaba lamcha chahali fataba thabak tabande afaba chinchak chahali ukchel sengali minung silehali adu amare ba khusung sihali
ꯑꯗꯨ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯁꯤꯒꯤ ꯊꯧꯔꯝꯁꯦ ꯑꯩ ꯁꯤꯟꯕꯅꯦꯅ ꯂꯧꯖꯔꯒ ꯃꯁꯤꯕꯨ ꯄꯨꯝꯅꯃꯛ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯊꯝꯕꯤꯈꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯁꯦꯜꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯀꯦ.ꯑꯥꯏ. ꯃꯦꯟꯖꯣꯔ ꯃꯉꯥꯡꯅ ꯃꯥꯅ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡ ꯉꯁꯥꯏ ꯐꯝꯃꯤꯉꯩꯗꯁꯨ ꯇꯥꯛꯄꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯂꯝꯗꯝ ꯁꯣꯝꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯥꯝꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯄꯤꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯃꯃꯤꯡ ꯆꯠꯂꯕ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯆꯠꯂꯕ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯕ ꯁ꯭ꯀꯨꯜ ꯑꯃ ꯃꯍꯥꯛꯅ ꯁꯦꯝꯒꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤꯒꯤ ꯃꯪꯂꯥꯟ ꯑꯅꯤꯈꯛ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝꯁꯤꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯁꯦ ꯃꯁꯤꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯑꯃꯁꯨꯡ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯑꯗꯨꯒꯨꯝꯕ ꯈꯥꯡꯉꯕꯣꯛ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯁꯦꯝꯒꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯁ꯭ꯀꯨꯜ ꯑꯃ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯃꯤ ꯑꯃ ꯁꯦꯝꯒꯠꯀꯦ ꯂꯤꯡꯈꯠꯀꯦ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯃꯁꯨ ꯏꯌꯥꯝꯕꯁꯤꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯌꯦꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯪꯂꯥꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯌꯥꯝꯕꯁꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯇꯝꯗꯅ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯔꯥꯗꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯗꯨꯅ ꯃꯁꯤꯃꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯝꯗꯝꯁꯤꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒ ꯂꯤꯡꯈꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯃꯥꯅ ꯇꯥꯟꯖꯔꯨꯕ ꯃꯥꯅ ꯍꯣꯠꯅꯖꯔꯨꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯊꯝꯃꯒ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯁꯨꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯃꯝꯃꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯕ ꯌꯥꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯗꯦ ꯈꯥꯡꯉꯕꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯥꯡꯉꯕꯣꯛꯁꯤꯒꯤ ꯀꯗꯥꯏꯗ ꯁꯣꯊꯔꯤꯒꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉ ꯑꯃꯗ ꯃꯥ ꯈꯨꯠ ꯊꯥꯒꯗꯧꯔꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯅꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕꯁꯦ ꯑꯩꯒꯗꯤ ꯂꯣꯏꯅꯖꯔꯛꯄꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯁꯥꯡꯉꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯌꯦꯛꯀꯤ ꯃꯇꯥꯡꯗ ꯂꯣꯜꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯣꯏꯅꯖꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕꯒꯤ ꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝ ꯃꯥꯒꯤ ꯃꯔꯩ ꯀꯥꯏ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯐꯨꯔꯨꯞ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯥꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯄꯨꯗ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯊꯧꯅꯤꯁꯤ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯤꯖꯁꯤ ꯑꯗꯨ ꯑꯣꯏꯕꯗ ꯏꯀꯣꯝ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯏꯕꯦꯟꯗꯅꯁꯨ ꯃꯗꯨꯃꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯨ ꯊꯝꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ